Hello, I giving baboy na may rakpam. Nahanam pamas di sorgi wapaw ta na bagida maglak piba ang sige mag katagachari. Agi prathna di nahak na takdir ba wapaw ang sige mapal na isor buhay na nung siba amasung mahaki mi aduga mahaki singlup buhay na nung siba sini. Diba ehak na nahaki na pamda noluk choning ba dudi nahak na takdir ba wapaw asina. Nahak na nahaki singlup ta pipam tok pa nahaki commitment amasung nahaki singlup ki luching ba singi makapon pam tok pa adugi mahuti silhan bigano. Adu ba wapaw sige mapal na. Nakagising lupa hinanong siba, nakagising lupa luching musing buhay hinanong siba, at quite maruoy na, isuri matik mga na magtihing ba punsi na chakot pa ado, eki prathana ni. Ibang umaki wapaw, taminas. Visa kandu Mary pada kun mga dagina kun traga nitoy. Ephesians chapter 4 verses 25 through 32. Marmadu na minamba ngangba thadu. Mi kuding na mahaki yumlon na ba ga achumba wa ngangnou. Marmdi aikoi amana amagi hakchang kayaching. Sao adubu pap to ganu. Nakhone sauring ida numit tahan ganu. Diabolisu kudong chaba pi ganu. Huran mahak aduna amuk huran dasanu. Madugi mahuta mahaki makutna apaba tabak tawduna awat pa leiba mida mateng piba ngangnaba tabakan susanu. Nakhoi gi chindagi phataba wangang amata thokdasanu. Adu ataba mi singda chanbiba oinaba mafam matamgi matung ina ngang thokpa wa aduna atopa gi sagatnaba oihal handokpi gadaba numit adu phawba nakhoi bu chum nambi khraba isor gi thawai asengba adu wahanganu pukning khaba mai hauna sauba asauba law khongba amasung athiba wangang pumnamak kalunana phattaba pumnamak nakhoi dagi lawthokhiba oisanu nakhoi amaga chano pukning nobu oyu Isornasu Khristagi mapana nakhoi pa kopi bugumna nakhoi amana amabu kokno sina singa hangna ekhoi hena gyan tanana gidamak ta pad kun manga dagi na kunthan phebuk pa boi batag sunga sigi numit asidadi ekhoi pandu marigi pad kun ga manga asireng asirim este ekhoi study tomna kani aduga hariba achouba section asi pad kun manga dagi na kunthan thoi phawba si section ani thona koi khaidok pa yai kun manga dagina kunipan phawama aduga kunga taruk tagina kunthra gani thoi phawa ngapini kunga manga dagina kunga nipan phawba aduga kunga mapan dagina kunthra gani thoi phawa aduna lakado banu majing singda hairiba jaga sing asida khoi yengmina gani adu ngasi gi oina di pada kun manga maram aduna minamba ngangba thadogu ni khuding na mahaki yumlon na baga achumba wa ngangnou maram ni khoi amana amagi hakchang kayaching so aina tawdu busi kar man tawgun haba targadi ai hangna pad kun mangal dagina pad kun nipan phawbagi achoba main idea do ngasi numit haigani adubu pad kun manga ngasi sandokul loraga mathangi numa jingda kunga taruk tagina kunga nipan phawdu mathangi numa jingda sandokani aduga lakado ba numa jing aduda lemhoba saruk sing adu dekhoi mathang yengminagani adu koina pad kun manga si paba matamda maru na pad kun manga dagina tara kunga ngapigani pad kun manga dagina kunthra gani thoi phawba si gyan tanana bagidamak tadi mathakta karigi matangda or haiba pada kun manga dagina pada kunthra gani thoi phawba si polna karamba matangda karigi damak ta haiba no habdu hana ko yengmina mathauda agar mamang nomizing singda pada tara tagina pada kun mari maru oina pada kun thoi dagina pada kun mari adu yenglakpa matamda ekhoina han oiramba haibadi ariba mi aduga Hausi Krista Thajabasa Khristagi kanbibena phanglaba anuba mi adugi matang u phang aduga mainly pada kunmari kunmari thoidagina kunga mari phawbas da pol haibdu karino ariba mi adu thado aduga anuba mi adu setchil meaning mafam asida pol seasonary ba pandam asi
pi natragana purit amabu setchinba natragana lothokpa adugi pandamne aduna pada kun manga dagina pada kun thrani thoi phawba asida hairiba wakholon asi haibadi purit or pi lothokpa natragana setchinba hairiba asigi pandam asi mahakna asigi wakholon si mahakna sizinaraganda pada kun gamanga dagina kun thrani thoi phawba asida mahakna wahai kharam hairakani aduna akoina mamang nongmajing singi maru and mamang nongmajing gi wapau the ningsing minaba oiba taragadi pada kun thoina dagina kun ga mari aduda achouba yathangdo karino maru oibi yathang oina pikibuna koina ariba mi adu karman that pada kun thedagi yengse nakoina hana chalamba lichet ki mari da lonam chauba apam sing aduna manghalliba ariba mi adu thadok aduga nakoigi pungning gi thawai adu nohalu aduga dharma chenbada amasung achumba asengbada isorgi maong the same kraba anoba mi adu nakoina selo so Paul na mafam asida hair se kana haibo batari yamna general oiba maong ko chawrak ba maong na ariba mi do thado aduga anabu mi do setchilo meaning dharma chendaba papta siraba aduga pap ki phidat phigai gumlaba ariba mi adugi phizol do set kino do lothokro do hongdokro aduga Jesu Christ bu thajabagi mapalna isorna dharma chenbada amasung asengbada isor gumna semlaba anoba mi adu setchil adu haiba anoba mi setchinba matamda ariba phizol adugana setchinba yade lotho haibadi lotho isamsam haiba oiba targadi aikoina anoba phizol lerekpa matamda ahanba dress lerekpa matamda aina liliba amotpa phiron adugi mathakta aman ahanbadu kaisu ekoi litchinde adubu kanagum kharade angang oring metam ekoi kaidore karugum maman ima ipana phajaba phizol rak oiba tarage adu senna gidamta iru jatho amotpa dress sette adubu iru jatho kanda ahanba rak dress setchel adugu chamana ariba gi mi adu lothokro aduga hairiba adu amungana selanu adune Paul hairibse adugi mahuta now lothokra dum hangna leibesu isorgi haini yade aduga Paul mafam masida hairibesu kaina haibo batarge o nakoi ariba mi sengdabane phattabane amotpane adu lothokra adum yang hangalaga thamo haide lothokra masechen the harvest setting the river lotho kriba adagi hena ningthizaba hena mamal yamba hena sengba hena phaba phizol dharma chenbada masung achumbada sarba isorgi maongda semkraba anoba me now high basing the Paul am generally high boy with targasu but the kungamanga the kuntran the power the Paul na kupthana karam haina ari mi lo thoga anabu mi setching gado ribano haibedu hena kupthana harakan ko general oibedagi yana particular oibarom ne polna changsilak libse adune koina pada kun manga dine kun than thoi se koina mapumoina karumba na koina pap oiba taragadi haiba asida aikoi ngasi nimda koi pada kun manga asida manung junction na nagado oiba tarang so hang pada kun manga dine kun than thoi phawjagi achouba overarching theme adugi makhat ai khara nainamina aduga aikoi waka khamina badu aigi pamane adu haibada aikoi han yengminase pona pada kun manga dagina kun thraga ni thoi phawba sida pirakadori ba yathang sing ase thajaba sing da maron efisagi thajaba sing da makoina ari be thadog anu medicine bagi or english have obitar to put off and to put on haiba kano se idea ase haiba se abstract amanate adu yana practical ba amane haibadi aikoi gi nomo gi christian amoina nomo gi hingliba punsi asida hingba yadaba maongi adugumba yathang amanate adubu aikoi gi christian oibagi nomo gi punsi asida haiba pona haiba asigumne hingba yaba ngakne haiba se pattern amane ko aduga asigi pattern asi Paul gi thising de khoi adum uba phangi samsam haiba oiba target negatively kari tawro haiba dan haigani
adagi amuk tawdraba maramna adu tawdaba oiba taragadi adugi mahuta kari tawgani kari what to put off what to put on kari lauthokani kari sechingani kari lauthokani kari hapchingani so yama pattern kari tawro haina haibase yam make sing verse I am verse 25 thing 30 po yang pasida karam kamai haga minamba ngangba thadogu adudagi di huran ba amuk huran dasanu nakhogi chindagi phattaba wangang amata thokta san so these are the things karino tawroi duise man the high ba khuding mak sing asida Paul na khanghaning ba efijagi thadab sing nang amusu khanghaning ba kan high boy ba targi pap ki amot pa musung pap ki amak pa the damp of sin man the kari gumba khara isorgi wahaina tawdana bagi mak ai khoi da high ba si high ba du phattaba sengdaba isorgi aning ba oidaba aduga anauba mi oina isorna sembi khraba ai khoi daga chana daba oibagi maramnani aduso pattern se don't do it things not to do kari tawroi adugi matungda si tawgunu ko har ba matungda pare tawgunu khatang har lotion de pona kare mina mangang ba thado adugi mato kaida yumlon basinga achumba wangana ura ahang badu phattaba lophokhibagi maramna hanghoruba jaga adu afaba dharma chenba isorgi maong maselba dharma chenba amasung asengba lamchat aduga lichat aduga phizol aduna amu mention bada adu phamase da pona toribase ko kaino haiba oiba taragadi aduga pona maphamase da tawroidaba thabak adugi moda tawgada wa ama haiba matam asida mahna haibase kaino mina mangang ba thalo haina haira kanda mina mangang na bugi makta prathana to isoragi deliverance gi makta nijo ma hak haide ko haibide haibase koina akhoi thadaba singi marak yam toiba ama ai athembada tar hanak marjan ai damang prathana towi kano khar tawre ai se wakhal khara pu thang mangam da wakhal khar khalle or se wakhal da aphaba khar khan mangam da matang ai dam prathana tawbi now prathana tawna bi dam hai ba prathana tawba adu phattaba manate phai we should pray adu pol mafam asida pi ba practical thabak moong se yango mina mangang ba thadu aduga prathana tawraga mina mangang na bono haide kaino magi practicality se stop lying mina mangang ba thadu aduga modo achumba ngang ura here gives a responsibility aduna kaino hai boiba taragadi mafam asida koina polna padakun manga dani kunthran thai phau ba sida utli ba si it's a twin truth kom aikoina thajaba amma oina khud animak ta chena pai ga doba achumban habidi yes God is sovereign isor mati mangal thalle tabang pan magi aning ba pam bagi matung ina khudimang sing thoe oi amasung oi ribani adu magi aning ba pam bagi wang da kari amata oi basu yade amasung oi basu leite adu ga leisu leiroi adu atopa amadan aikoi mi oi ba gi oi ba aikoina tawgadoba aikoina chatkadoba aikoina chagadoba aikoina hingadoba punsi mahing su lei God's sovereignty human responsibility ko isorna magi aning ba musung apamba khuding mak sing adu tawnana bagi damak ta magi pangal ni adu hai bu khuding mak sing adu soidna oisu oithokani adu ga chamana mioi ba aikoi isor gi hai ba in ba mathau tai isor asi thadaba sing hai bagi mapalna magi mati mangal chawgani musung chawle taibang ma panda adu mioi boi khra aikoi na su magi hai ba inna bagi responsible oi ba mi moi ba mathau tai hai ba ani asi Thajaba amo oina aikoi khutta chejet page du bune isorgi matik manga isorgi pangan ba mati adu aikoi na tawdo bi thau God's sovereignty human responsibility aduni ma masada high bise isorgi aning madu karino min number 1 ngang daba min number 1 ngang u dido karano isor haibadi sei sumana gyan da
minamba wa ngangdaba aduga thajakraba khudimangna achumba wa ngangbase ishwargi apamane adubu achumba du ngangnabagi daida aduga minamba ngangba du lepnaba gidamak responsible oiba mi do kanano nang amasung ai thajaba oikraba aikoi ishwar khoi mang the imang the brang launa thogla kan minamba ngang roi do bani tawroi no we have responsibility to obey and God is sovereign aduna haiba ani asi ekhoina mafam asida making u phang na Paul na mahang tawduna bagi namak the haiba it's very practical asida ge live kain ai karmaina minamba ngang ba lep kani minamba ngang de bagi mapal achumba ngang bagi mapal so haiba sida angka hotna ba aduga mayek seng the pot career matlai yamna mayek seng aduna haiba asimok so ekhoina tawgudu bisi yes ekhoi responsibility ne adu again God is sovereign isor pangale aduna ka ekhoina Ephesians amagi pada tara pandi yeng matamda God is working in us Krista bu asibidagi hingat han ki bikiba sibidagi hingat han bikiba du mapu ningthau sing ningthau sung prabhu singi prabhu en ki pangal adumak thajaba aikhoi gi nung da thabak suri aduna it is possible now I could pattern no yenkre kari tawroi kari tawgani adabu policy mahangna hak matam da kari tawgani kari tawroi adu khatang ha resolution de kari gi damak to tawroi di adu kari gi damak to tawgoi do haibagi reason phasana pi adu ga haiba sisu aikhoina haiba pattern asi pada kunmanga de gina kun try thai phaw the mayek sing u phang the reason adu ge chil inau sing haiba reason asi tawduna bagi damak ta haiba maram asi wakal ta ba yaudaba manung de iho ho ba understanding yaudaba yamna empty oi ba du reason manate minamang wale po achumba ngango haina haibagi maram mahangna pirakpa matamda haiba maram adu mayamna taunai mayamna chatnai mayamna ngangnai o asidi pari puridagi laba thabakni asidi kari haigani laikai samasa chanraba thabakni adu magi reason natte ko adu mahangna pirakliba maram khudingmak singse wakhal tabaga yauba tarang khangbaga loinaba adugumba reason sing ngaktani aduga haiba reason sing ase akhoi pada kunmanga dagi na kunthra gani thoi phabu pab matamda these reasons are grounded or is based on the fundamental of our faith Christian ama oina aikhoina thajaba asig the yumpham oiba reason ngakne maram ngaktani isor kanano Krista kanano Mana kari to bikre aduga mahakpu Krista bu thajabagi mapana thajaba nangamasung ay asi kari oirabage haiba khudingmak sing adu mahangna ground oina reason oina pi so it's theological aduna kaino haiba oiba targeti ichel inau sing mafam asida Paul na pada kun mga sida su yengse kari gidamak to mina mga mo thado yulo lamsing achumba nganga do se maram di aikhoi amaga amana amagi hakchang kaya sini uber wakhal yaudaba aduga tarang khangba yaudaba aduga khandaba yaudaba ahangba reason amanate aikhoi karam hain amaga se hakchang kaya ching orbano oh isor aseng bane ani so the Christian aikhoi mak to bikra batha adugi mapana aduga madu thajabagi mapana thajakraba khudimok the Christian gi hakchang le yaure aduna hoi aikhoi hakchang kaya sing ne aduna ne minam bangang le se koi aduna achumba ngang aduna itil inausing haiba Paul na pirakliba reason mapi asi piriba maong khudimak asidane Christianity ga tebang panbagi samas asida lainariba ethics aduga moral khudimak sing ga yamna khenabas
Now, asito gunu, asichalu, ahisaguno, haina haiba asidadi, samasa chanari apabani haina laikraba kuding mak sing asiga, adu atoba dharma singda laikraba dharmagi, lyric singda iriba, taugodo tawdaba apababa sing pataba tabak sing, adu the papi tabak sing punyagi tabak sing kuding mak sing aduga, I couldn't asida pariba saudana mina mangangandanaba, adudagi the chindagi pataba hangandanaba. Mi singi mafam achumba khuding mak sing sa loina mak manaba su yai aduga manaba jaga sing mayam so laibe hai ba khuding mak sing asida yenglakpa matam da ichil inaw sing Christianity ga aduga taibang pan ba sida gu samasa chanari ba moral ethics khuding mak sing asida manaba gumna khande and what made difference is the reason toro de mar kana gumna khoi mar ta oh atoba dharma gi missing asu pataba amata tambi de chin thiu hai de aduna Christian gi tambi de chin thi de na hai kena ba karish lete atoba dharma mi hana ba tambi de Christian da su mi hana ba tambi de aduna hang hai je do tawdo ba na karino tawdo ba na karino asigi matang asigi overlap oi hai bi amaga yansin na manaba aduga charak pa mo ong the general sense manaba di lebe ya. But when it comes to reason, karigi damak tawgodino, karigi damak tawgodino, thadokodo ibdo karigi maram gidamak thadokodoino, adugo tawgodo ibdo karigi maram gidamak tawgodino, haina haibagi maram ase lakpa matanade. Tabang panda chatnariba, isor khangdeba misingi marakta leiriba, aphabane haina khanaraga tonariba khudingmak sing asida makhoina piriba maram aduga, Bible asida Ishorna maki wahai mapana Thajaba khuding makta pikraba maram masiga yamatongal. Hariba sine Christianity ase. Taibang panda chatnariba apaba lisat kangnon sing asidagi tongan ba khak natana taibang pan asida laikraba dharma khuding mak sing asidagi su pumtong tongan mo oibagi maramde. Amde karigi tamakna. Kariying nis. Ahamba Missing a great high. Even I could murmur about worries and I'm Christianity is a pavani, Moisu Apabatok Mayamtoi, the Gidi Asi, the Hermes Apabatok Mayamtoi, Patanabakariam, the Tambide, I do not Chapmalam can never carry him late. And Kamuka can oh, Christianity, the Su, a Christian oiba, a Karam Minor, Bible Paraba, other Bible as the Yaw, Apaba. Thabak sing apapa Jisu Christ na piram liba yathang sing apapa sing aikogi punsi asida apply to sunjab oiba target aikoina high wai sing si matungina inba oiba target di aikoi si Christian oirabane haina khan isam high oiba target di Bible chinthi no hai aduna chinthi de Bible sa ina papa matam da mi sing dang phana ba tau hai aduna aisu tawri aduna I say I can make myself a Christian. Or I can make myself a good person. Hariba si tongan ba samas adu koto dharma sing na even hingba punsi mo ndi ang boy batar adu Christian mo oirak na bugidam ang khan boy batar gesu asi wakal ayam khan gal quick mark su jigur ja thaz jiba marup sing yari asi ai na khoi make sing ha sige Maruina, I think the boy batar if it's ever the Marie but the kunmanga like in trying to the yarn but kuding maxing as apabang Adabu high was in the corner tower haina colorsi. Towagi mapan quite Christian or within nothing. Adu kudimas in the tobang pan Christian or was yar. Sin tidre achumba I think it is how dre. I say patabwa amada tokre. A hurandre. Aduna. I churchudum kai. Aduna a Christian woman. Nothing. Aduna. Kali church gaba. Chinti deba. You talked about. Nisachadaba. Patabak todaba. Nipishing Yamna Lumna Kanda. Queen Apabo over the Arzo. Adu Tobagi Mapan Christian oiba kanam late. Asi am clear is go. Man the adu do karin hype over target di
हाइबसे मियोय बगी ओइबा मियेंग दगी मियोय बगी ओइबा पांगल दा मखा पोन बा अदुगुंबा मियेंग मने अदुबु आइखोइना क्रिश्चियनिटी एसिदा ईश्वरी वाइसे तमिबदे कइनो हाइना हाइबो ओइबा तारगदी we cannot make ourselves Christian, it is God who make us Christian. आइखोगी अफबा थबंगना आइखोगी धर्म चेनबगी थबंगना अदुगा आइखोगी हाइब इनबगी थबंगना आइखोजी क्रिश्चियन ओहलकपा अमा नते आइखोगी पांगल आइखोजी क्रिश्चियन अमा ओरकपा नते आइखोइना मी सिंगी ममंग द फई चुमी हाइना खनबा थबक तोबगी मरम आइखोई क्रिश्चियन ओइबा नते अदुबु ईश्वरना महाकी नुंसिबदा महाकी पांगल दा नुंगी ओइबा थमोय लौथोकपिरगा पापे सिरमदु हिंगत अनबिरगा अदुगा अनौबो थमोय अनौबो पुंसी अनौबो खुचेमो आइबु सेम्बीबगी मपान आइबु क्रिश्चियन ओहनबिबने अदुना डिफरेंस कइनो हाइना हाइबो ओइबा तारगदी इचिल इनाउसिंग क्रिश्चियन अमा ओइने हिंगबा मतमदा धर्म चेनबगी थबक खुदिंगमक सिंग आसिना क्रिश्चियन ओहनबा नते अदुबु धर्म चेनबगी थबक सिंग असे क्रिश्चियन अमा ओइबगी साखिने खेनबदो खंगबियो अफबा थबक सिंग तौबगी मपाना क्रिश्चियन ओइबा नते अदुबु क्रिश्चियन ओइबगी मपाना अफबा थबक सिंग तौबने अहामदे सिने तेम पानबगी मोरल एथिक्स अदुगा तोंगान बा असी तौ अफबा फंगनी फतबा तौरदी फतबा फंगनी अदुगुम तंबीब धर्म सिंग क्रिश्चियन दिखेन अनि सुबदि हाइबा तौरिबा अफबा थबक खुदिंगमक सिंग असिदा थमलिबा टेंडम मओंग अदुदसु तेबंग पानबगी अफबा थबक तौरिबा मी अमना थमलिबा टेंडम मदुगा क्रिश्चियन अमना अफबा थबक तौबगी मरम थमलिबा टेंडम अनि दु यामना खेने मार्टिन लॉयड जोन का बेसोरी वापाउस न पाम खन मा यामना निंगथीसना हाइबा सि खेनबदु महांग हाइ कमान हाइबो ओइबा तारगदी से तेबंग पानबगी मी अमा हेक्टदा चलगा हम अदो अखोई मरकता ईश्वर जीसस क्रिस्ट थाजरिब मी सिंग यावरे असि नखोय असि वांग खंदगे से वाखल खनबियो करिगिदमक्तनो नखोइना अफबा थबक तौरिदा करिगिदमक्तनो नखोइना हुरान द्रिबा करिगिदमक्तनो नखोइना achumba ngangeba achumba ngang ओइबा तारगदी करिगिदमक्तनो नखोइना अफबा हाइबा जातुगी तोंगिबा इमरमदो करिगिदमक्तनो वाइ अदुगा हाइब वाहंग असिमक अखोगी समाज अमसुंग अफबने हाइ लेख्रब मिसिंग से चलगा हंगबियो अदुगा टेंडम सिंग अदु एम सिंग अदु लोइमक तोंगानगनी इहान हानबदे सेल्फ सैटिस्फैक्शन इहान हाइब पेलहनजन वे असि अफबा थबक तो ओइबा तारगदी आइसे क्या फखरबनी हाइबदि इसासे नुंगाइजनबगिदमक इसासे खरा अफबा अमा गुंबा अफबा थबक तौखिबगी नुंगाइजबा अदुदा इसासे ताउननबगिदमक करिगम अफबा थबक तौइदो मिसिंग ना काय खरनो इनसे अफबा थबक तौबो ओइबा तारगदी मिसिंग एबु नुंसिगि ना अगेन सी अफबा थबक तो ओइबा तारगदी मिसिंग रिगार्ड तौबिबा मिसिंग इकाय खरनो हाइबु खुइमक सिंग असिदि अदु मनिंग दि इनरगा लागदबने हाइबदु मरु प्रॉब्लम टेंडम जे अफबा थबक अमा तौबा मतमदा थमलिबा थाजदबा सिंगी अदुगा अतोप धर्मगी खुदिंगमकी टेंडम दो कइनो हाइना हाइब ओइबा तारगदी सेल्फ सैटिस्फैक्शन इसाबु वांगहनजबा इसाबु पेलहनजबा मिसिंगी मांगदा आइगी ओइबा पिक्चर मा आइगे अफबा इमेज मा ngaklega thamnanabagidamagda अदुगा अनि सुबदे हाइब अफबा थबक तौबगी मपानगे नापल अफबा थबक तौबा मी अमा तेबंग पाम अदुम खंगबा अफबा थबक फजना तौबा अदु मयान मते मयान पाम मी अमगी मनाग चंगगा अंग मतम खर गदंग वारी सारा येंगबेदु अदुम चप चाना खंग अफबा थबक तौबा सिंगना पतबा थबक तौबा सिंगदु याम हंथनी खोंखादा थमे अदुगा नंगोंदगी आइना हेना फै हाइबगी वाखलोन असिदा अखोइ पसे अदुगा क्रिश्चियन अमना तोरि अफबा थबक खुदिंगमक सिंग अदुगा मरोइना पद कुनमादिना कुनहा असिदा पोलना हाइरिबा ईश्वरगी वाहाइना हाइरिबा सि इनगदुबगी मरमसे क्रिश्चियन अमगी दमगदि नो self satisfaction gi nate इसान साबु पेलहन जन इसान साबु नुंगाइ जन बा अदु इसान सादा नापल लाइजन बि नते अदु क्रिश्चियन अमगी मफम ददि आन तोरि थबक खुदिंगमक सिंग से नोलपदन
ꯀꯔꯤꯒꯤꯗꯃꯛꯇꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯤꯕꯗꯣ ꯑꯩꯒꯤ ꯃꯄꯥꯗ ꯃꯤꯁꯤꯡꯅ ꯏꯁꯣꯔꯕꯨ ꯊꯦꯡꯅꯕꯒꯤꯗꯃꯛꯇ ꯎꯕ꯭ꯔꯥ ꯏꯁꯣꯔ ꯈꯪꯗꯕ ꯃꯤꯁꯤꯡꯅ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯩꯉꯣꯟꯗ ꯌꯦꯡꯉꯣ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯕꯨ ꯑꯐꯕ ꯊꯕꯛ ꯑꯁꯤ ꯇꯧꯍꯟꯕꯤꯔꯤꯕ ꯏꯁꯣꯔ ꯑꯁꯤꯗꯤ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯑꯔꯣꯏꯕꯗ ꯃꯔꯝ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯩꯅꯕ ꯌꯥꯏ ꯁꯤꯒꯤ ꯖꯒꯥꯁꯤꯡꯁꯤꯗ ꯀꯔꯤꯗꯅꯣ ꯈꯦꯠꯅꯔꯤꯁꯤ ꯈ꯭ꯔꯤꯁꯇꯤꯌꯟꯇꯤꯒ ꯑꯗꯨꯒ ꯑꯇꯣꯞꯄ ꯙꯔꯃꯒ ꯑꯣꯔ ꯑꯇꯩ ꯁꯃꯥꯖꯀꯤ ꯑꯣꯏꯕ ꯁ꯭ꯇꯦꯟꯗꯔꯠꯁꯤꯡ ꯃꯣꯔꯦꯜ ꯁ꯭ꯇꯦꯟꯗꯔꯠꯁꯤꯡ ꯑꯃꯁꯨꯡ ꯑꯦꯊꯤꯛꯁꯤꯡꯒꯤ ꯈꯦꯠꯅꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯑꯍꯨꯝꯁꯨꯕꯗꯗꯤ ꯑꯌꯥꯝꯕ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯈ꯭ꯔꯕ ꯃꯤꯁꯤꯡꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯃꯄꯥꯟ ꯊꯪꯒꯤ ꯑꯣꯏꯕꯗ loyalmak emphasis pi. Harbi jai khoi nungti numi khudingi ubani. Mayamgi mamangdana ama, mayamgi matungdana ama. Mayam pulmina badana punsi ama, aduga imung mangda hingba dana punsi ama. Harbi jai sili naw jai khoi ikoi laga sing lei mi sing gi adu kari gum matam amada ai khoi asigi punsi asi hinglame aduga kan ai khoi mag asigi punsi asi adum hingba mi sing yawram basu yai. Basan bibidana ama adu hingdarbo punsi dana ama. Tawgani haina haigibana ama tawthorokona ama. Karigidamakna phaja phajaba wa khairba karigidamakna ningthijaba mayam sing khonthek khonau adudagi di nungsinaba mayam ngangliba singse mapangi oiba ningthijaba do mi sing mang unagidamakta aduna haiba samaj ki oiba khurimak sing asna manungi oiba duga mapangi oiba duga adugi marakta achouba ahoba achouba kari hagini gap lay. More of it is focused on outward than inward. Adu Christian gina magtide. Christianity da shori wani tambi bagi malaka you know. Malaka nate. Tu manungsane. It's inside out. Adu ni chili nausing higher basi nakoina mayek sing na khangba hi paman. Maran ne kari da magna ha bari asida mayek chumnam sung sing na khangda ba oiba taragadi mi mayam aidi apaba sabak tauri aidi apaba wangangi aidi sumailam chatli haina masana masabu Christian haina khanjaba adubu aseng bagidi Christian oideba mi mayam lay adune khenabase. So reason do karino apaba thabak tawna ida makta o misine bu thangat pina misine bu masak khangbina ba now khabar da yauna o YouTube da viral chana ba Facebook da viral chana ba o mayam gi WhatsApp status da aigi ming yaw nothing Christian amagi da makta di apaba thabak tawgudabu gi maramdi hairiba apaba thabak adu tawna ba gi da makta isorna aibu Christagi mapalna kanbire ai papi oi bodudagi kanbiduna aibu asengbo ohenbire amukana aingonda aibu manghaliba ariba mi adagi kanbiduna dharma chinba amusung asengba da isorgi mongla semkraba anawo mi du ai ohenbire aingon isorna pinebire pangal khudimo singa du pinebire aduna ai afa thabak tagodu kenabo na difference there is difference between Christian moralism aduga non-Christian moralism. Aduna kana husuk yeng minakib do karino Paul gi mahaki pattern kari to roy kari to gani kari damak na to khudimuk sing so high reason sing do karino it's always grounded upon fundamental of our faith adu mo kana pa kun mangai na kun than power se pa ba matam da high ba sing ase yengwan akhoi mar da kana gum khana high bi maham masida Paul na tawduna ba hariba sing asi marina pap sing so wang hangbe o adu oiba taragadi Christian sing na bo sigma pa sa tawd a Christian sing na chinthi gedrane a Christian sing na saugadrane or have Christian sing na pap taw mong na saugadrane or Christian sing na huran gedrane or Christian sing na makoi chindagi thi de wang ngang de makoi kanbire hai dai makoi bu pap tagi shon Kopi kira ada. Adu ida asi pas moi tahu kita ni wang thoe. Now hai bu wang adu, aku asi pakung kominas.
Pahumadi Yamala. Hoi. Christian things, Kangan Sun Kangana, Papa time, Papa. Christian things, high pap asida, Pisnumatam. Kangna, Sun Kangana. I do high busy Haro around a Tang high of Amade. I do Tamoy Kaining. Marandi, I call the animal Mima Pinabirba, a sea power with a I call Ari Bagilams of the hated person. I do Christians in you pop though we hide a high busy, my yam saying, Carry the Mogan, Chitisha and other even, non believers in the even a day. I do believers in the Erebus. Thajabasa. I don't know, my promise the only say. Now, high Wahang a sea pakum as Jumdam Zung and Kangan with the market day, Tambi Makalan, a queen my ex and a kang with their garlic. High but Tambi Makalan, and you can have with targeting the doctrine of regeneration, like the doctrine of sanctification. Me, a managramana, no pocono, I look at me, as a gramana second, no high but Tambi, Ani as a high Ani as my ex and a kang the beginner, I do high as a lana, Taz beginner, I sing Wangsing to the current Wangsing. Christian oiba target Jesus Christ Thajabasa Khristagi moksing pap machet amata yaudre pap machet amata toro loinamak amuk hana patabadu the mahasung toro amram the sinless perfection ko adu mamas the pona deal tori basi adu sinless perfection do amata nate chilo no say ko text the changatre adu achumba overarching oiba warol sing adu mapum Pana Gan Tamina with the Magni. Marandi, I see na Marway Hanakanzi. Marandi Karigumba, a ground on the local people over targeting. Could you imagine sing set Togodogi Maram? I look at local people over targeting, Christianity, Atoba Dharmaga, or say moral oiba, Samaski, and everything can have a carry. Go. I don't know. I don't know. Jesus Christ would have everybody. Jesus Christ. I could put the talk, keep over targeting. Pop, amata toro, pop, machet amatayaro. Loyam Makunga was anything any, nothing. Sinless perfection, nothing. Other no pop with them even a craytambi. What is regeneration? No pop has a crano, no pop has a sorry tabakne. High sorry tabak is the pop musum oil around a serum level. Me amabu, Isorna apaba wapa gimapan, hingat hanbiraga, nungi with Tamu, the local of a salon with Tamu, Pansen bibagi mapala, mangon the anugu mapok ama piva. That is regeneration. I'll do a high, I couldn't suppose me, doctrine of sanctification, Sengan bibagi tambiva. I don't know, no purpose in high, because pap amusung ayol around the siramba, me adu hongba chaubi adu, Isorna apaba wapa gimapala, mahaku, Christagluna, hingan beer. If it's happened to any, but I'm like the Tara. Now, I'm high with the no pope. I do higher no popa asida, Isorna, me adu bumaki pap amusung ayol around the pugning hongna bagi pangal. Adugo Jesus Christ the Tazana bagi pangal bibi. Adugi mapalna, mahakan biba pangle, Isorgi manga dharma chenba ama oina, singthanare. That is what we call doctrine of justification. Isorna chumhan bibagi tambiba. Now chumhan biba na habi say no oiba targeti. Hariba si legal term, court ki oiba term. Isorna aikoi pap chen jai na hariba si aikoi thabaki mapalna te aikoi gi moong mato nanate adu Jesus Khristagi haibin badogi mapalna. Mangon the thajabagi mapalna. Aikoi gi oiba thabak na aikoi asi aphabo ina why do yang si singthanaba haibin. Ko dharma chenbo ina singthanaba. Meaning aikoi asi Jesus Christ thajabagi mapalna Isorgi mamang da aseng ba oihanbire adubu aikhoigi nungda papki mamudi leiri samsam nai batagadi gyan tabi ab example da nupa amana jail da leire mag se yam common example ni mag siena with magta matam lepe adu kana gumbam na magi mahut laglaga magi phumadu lowkre adugo nupa sigido nupa adugi mahuta atopa nupa aduna sibikre
ꯀꯔꯤꯗꯃꯛꯇꯅꯣ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯣꯔꯠꯀꯤ ꯋꯥꯍꯩ ꯃꯄꯨꯗꯨꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯄꯥꯞ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯐꯠꯇꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯚꯔꯗꯤꯛ ꯑꯗꯨ ꯃꯍꯥꯛꯅ ꯐꯪꯕꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯅꯨꯄꯥꯗꯨ ꯑꯣꯏꯅ ꯊꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯃꯤ ꯍꯥꯠꯄꯅꯤ ꯃꯤꯗꯤ ꯀꯅꯥꯅ ꯍꯥꯠꯂꯤ ꯁꯤꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯃꯍꯨꯠꯇ ꯁꯤꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯃꯤꯗꯨ ꯍꯥꯠꯂꯨꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯍꯥꯠꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯁꯣꯝꯒꯤ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯃꯐꯝ ꯂꯧꯈꯤꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯇꯧꯔꯤꯕꯅꯣ ꯑꯁꯦꯡꯕ ꯃꯤꯍꯥꯠꯄꯗꯤ ꯃꯥꯅꯤ ꯑꯗꯨꯕꯨ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯄꯥꯟꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯃꯤ ꯍꯥꯠꯇꯕ ꯑꯃꯒꯨꯝꯅ ꯁꯤꯡꯊꯥꯅꯕ that is a language aduni aikhoi si Martin Luther na koba adugumna Jesus Christ bu kanbiba mapu musung Prabhu na thajakraba khudingmak sing se kanbiba phanglaba pap chinba sing we are saved sinner we are saved at the same time sumana simul justus et peccator ko haibadi mafam amatada pungja amatada pap chen chen soiba aduga dharma chen soiba kanagi mapana Jesus Christ gi mapana हाइब असिदा कन्बिबो फंख्रबा हाइबदि ईश्वर चुमन बिख्रबा खुदिमक सिंग अदुगी पुंसीदा थवासमि थबक अदु सेंहनबिबो gi थबक तबे here comes the doctrine of sanctification अदु हाइब doctrine of sanctification असिदा ज्ञान तामेगदा वस केन हाइब ओबा तारगदि positional sanctification हाइबा मा progressive sanctification हाइबा मा हाइबदि आइखोइन ओइरबा ख्रिस्टक बुथाजबगी मपालना ओइरबा आइखोइ लेंबा लैत्रबा मफम मा लै मदुदी आइखोइ लोमना दबा मतम अदु फाउबगी ख्रिस्टक मपान आइखोइ सेंगले सॉरी मांग we are holy adubu adu amadana progressive sanctification haibidi aikoigi nungda isorna pina biraba asengba punsi asi nomugi punsi da aikoigi punsi da upham thoi kramana ugani now amuna verse 24 da yang minasi adu dharma chinbada amasung achumba asengbada isorgi mong semgraba anugumi aduna khone chalo meaning keno haibo oba target aikoida leirabani haibas आइखोइदा लैतबा अमनते आइखोइ जेसु क्रिस्टबु थाजबगी मपाना क्रिश्चियन खुदिमक सिंग से धर्म चेनबा अमसुंग असेंगबा ओइ अदुबु हाइब आइखोइगी नुंगदा लेबा धर्म चेनबा अमसुंग असेंगबा अदु आइखोइगी नोंमगी हिंबा मिपाल अदुदा उफम थोइ अदुने सेट लु हाइन हाइबस यान ताना गिदमक एग्जांपल म पिगे अजु आइखोइना सेनेबा फिजोल सिंग से आइखोइदा लैबगी मने कोइ सेलिन आइखोइदा लैतबो ओइ तारे कोइ सेट पय यार अ वखलमा सुमाना वखल कलसे अदु आइखोइ हौजे खोइ सेले फिजोल सिंग सेनबगी दमकदि आइखोइ कला दिगे लौ आइखोइ उपुदगी आइना सेनिंग ड्रेस अदु लौथोगा हाइबदु सेलगने खोइना चर्च सिले सो खुमनमगी लाइस हाइबा आइखोइना हौजे सेलिबसे आइखोइदा लैबगी मरम ननि लैतबो ओइ तारगदि हौजे खोइना सेलिब फिजोल सिंग असे आइखोइ दमक लेमदा ओइ तार असे आइखोइ अमत सेलो सुमाना ज्ञान तामिस स्क्रिप्चर थाजग्रब खुदिमु सिंग अदु धर्म चेनबा अमसुंग असेंबोय हाइबदु पोजिशनल sanctification progressive sanctification दि हाइबा आइखोइदा लेरबा असेंग अमसुंग धर्म चेनबगी पुंसी अदु मनुंगी मी अदु आइखोइनि हिंगिबा पुंसी असिदा उफम तोय अदुनि सेट लो हाइन हाइबस अदुनो करिनो हाइरिबा असि हिंगबा मतंदा असोनबसिंग अदुगा अवाटपा जगासिंग लोइनमक लैतबा यारोय पापता खुदी थीबा मतम सिंग ले अदुगा पापता निंगायदना लैखिबा बैकस्लाइड तोखिबा मतम सिंग ले थाजब सिंगी पुंसीदा थमो सुक निंगायने हराउनबा मरम मनते अदु बिसिल नाउसिंग मफम असदा पोन हाइबसदि केन हाइबा तारगदि हाइबा अरिबा मी अदु नखोइले असाव खोइले क्रिश्चियन ओइबा तारगसु अदगी हाइबदि धर्म चेनबा मखलगी असाव खोइले मथंगी नोमाजिंग खोइ हेन यंगमियागनि अदुगा खोइदा मिनमबा ngang gi pap lei tohan kunmanga dai ni kunhan se phawus yar khuding sing se ai khoi gi nungda le adugo amu hom se pon haibse christian na tabam amu khenam se sini christian ni di haiba adu christian na tabam sing di haiba pap sing se da pukning hongdana adum nomogi punsida makoi punsigi pattern amon adum hengane adu basing christian sing di haiba adu ningai dana leba maramdi makoi da anu mi adu leire set na ba anu mi adu leire
aduna anabu mi adu paptagi pungning hongbagi mapana nungtin numit khudimagi sekani. That's the difference. Aduna pon hum sidars. Aduna ahan section pada kun mangadagi na pada kun gani pan hawu se khamina beba acho hiram madu dese. Now we're coming to the text. Okay, no? Aseng ba thajabasing na ariba mi adu thawbagi mapana anoba punsi aduda chali. Very simple. Very simple. Now, why is it mun tabi? I thazab sing khatang haide. It's a very broad term. Christian have a yamna broad term way. Report people kang bukhara Jesus ki movie do yenge bukhum Christian ne hai report people me. So Christian, I see the true Christian. A saying with thazab sing na ariba mi adu have the karman adu ariba mi adu Langam jawa apam sing aduna manghaliba ariba mi adu thadokpagi mapana anoba punsi karamba punsi isor gumna asengba amasung dharma chenbada semkhraba anoba mi anoba punsi aduda chale. True believers walk in the newness of life by putting off the old man. And look at verse 25. Asida ekhona khangmina ka tawse now ngasai dagi harba khudimak sing se ekhoi chodan tamina ngona adu harba sing se adong dong wakhal thama pam adu harba wahai se kaubin kaino thajabasa Khristagi hakchang gi amata oiba adu ngaknaba amaga achumba ngangnou adu ni pon sinars. Christians speak truth to one another to maintain the unity of Christ's body. Now, pada kun mga ding Paul ang maham sila. Man pada kun mga sa hawu matam na. Mar mo dun hai wise now. Therefore, karida mo kuno Paul na mo maham sila mar mo dun na horaise. Now, I feel like Ephesians achumba like to da. Pada amal dagi na pada ahum phawa se achumba doctrine mane. Adugu harib adugu manaba doctrine se maru ina pada kun thadagi na kun mari phawd amuk hanjale karam haina mak ariba mi dagi matang le inform to adugu anawa mi dagi matang so inform to so isamsan haiba oiba targadi Ephesians gi pada amma dagi na pada ahum chapter 1 dagi 3 phawa adugi pura summation adugi maong da mung verse 22 dagi 24 phawa se ma amuk chap chana mung hai. So here's the doctrine. Kari ariba mi do adu thado kari ma kono adu mangan adu ko matama maleme adu seng de bane adu oi de adu ko mangan li bane adu thado adu bu kari na khoi anu mi kari Khristagi ma pa na Christ bu thajabagi ma pa na anu bu mi oi ba dharma se ma su achumba de sel ba kana ga mana isor ga mana na sel ba adu na khoi selo now how is it doctrine and now he continues with practice. Now therefore why kari da marmaduna Karigidamok no thajabasing maramadun haibase maramdi aikoina khangliba achumba tambiba Bible gi achumba tambiba khudingmak sing ase it always results in true practice. Aikoi gi punsina thabak oina tauba yaba achumba tambiba ngaktan. We can do it. We must do it. We will do it for the glory of God, by the strength of God. Verse 24 25 22 23 amsung 24 aduda 22 aduda ariba mi adugi mangzaba tukachaba sengda bakudi ma utkre ala pada kun manga la mo asengba anoba mi adugi asengba mung dharma se mamsung ningchaba do mayek sengna ma pona utkre ko aduna karigumba Ephesians la thajaba singa se asengba amsung awai ma thajaba oiba targadi pona hana kadriba yathang khudingma singa se pada kun manga dagi na kun thana thoi phawba se makoi tawpham thoi hingpham thoi adugo chamana karigumba nahak amasung ayhak Christian oiba targadi adugo Christian gi achumba singa se chumna masung seng na na khangba oiba targadi na ki punsidagi asengba haiba inba du ufam doi maramli kari da magdana jakob da mama dekre ha
Thajabasing or the say. A tab missing, Natana, a toe missing or the Anis of the correct Marmaduna Hanaho, if you say, Man Marmaduna Hodo, Pagi Marams Amasule. Now, doctrines, those are truth. Achumba. Higher the achumba couldn't make sing do. Wakal Tabmat now, and Hike a hand do Karmani. Higher the achumba than the sing is a wakal Tabamatamda. I could consider apply to reality. Every truth and good knowledge are applicable to our life. Every punjana jaga kuding mak. Yum pangira, single oigera, tabak togera, togera, naitum hingira, imunpun hingnagira, Thajab missing Gimar, the Punbagi oigera, Thajab pun boigera, Christian amon him punsugar, kuding mak sing other. I don't know, Christian Gimar, Mayam hum Christian, upon Mayam hum, Jesus Christ, Mayam Kanglaga, Punsi the Andugimapan hingdaba oiba targadi. Nakoina Kangam, I coin a kind of theology up about, coulding mark doctrine up about, coulding mark Santibungamandagi Hena, Mamanande. Can't have a kind of Thajabasing, achumba, apaba, tawlab, couldn't mark and kind of total of oiba targeti. I call the like achumba, knowledge, amasung, apaba, couldn't mark sing, I'll do the giddy. Santibunga manihena, Sisinapa, Gikanabagi, Sanabale. A higher badu, Christian or Krabasingi, Punsidagidi, talk with Obamanate, or talk with Obamanate. Christian over targeting, Atabanatana, Akang Matana, Ato missing of the one. Adunanim Hamasida, Marmaduna Hine Horus. I was Paul Nahoker, Ihan Han Bayatang Asida, and who yings. Why? Carry the milk to know, carry no man high with the hand hammer. It's very direct. Minamba, ngangba, hado, mi kudina, mahaki, yumlonaba, ga, achumba, wa, ngangnou. Now, minamba is a grain. Minamang have a secret, or oiba ngang have a secret. Achumba, when a pap tabi have a londa. Achumba adubu chumna haida badu minam. Achumba adubu chumna ngangda badu minam badu. Adugo minam badu tongan mama ongda minam bayai. Tabak na su minam bayai. Ay hui wahai na su minam bayai. Adugo wa sungang da mong su minam bayai. Minam ba yambagi jaga aduki matik sidima tungi aduki matik bai. Kam mong da miss na minam exaggeration. What ya name Hobson Bagin Pond? Achumba the Kilomuting Lumba. Kilomuting Lumba, Kilomariban Hobson. Example more when a high boy of a target. Tabagamaton and Bagida Magda Hire. Although Tabago the Lucian and Bagida Magda Matamama Peter. Del Anima. Now, high was a quick. When I'm a college, can't they give you Sato or Quincy? I see them coming. I think be me or Ozadunang, Loira, pick up assignment. Now, Karum assignment the Tau River or Lloyd River over Target, the Kumbam Toko Corino. Lloyd River. Other Kumbam. Other how this exaggeration looks like. There's exaggeration. And there's a lie. And then, a lana saki piwa. Ajumana the Kanglaba, other Misak Mimai, and see higher boy with Agadi Manakari, Hagani Hanaki, Bri Maram, Achumba, Achumba, and a Kangbo with Tires, me, a do I net in me a dubu, Karagani, Yatu with the Makta, Aramasaki piwa, Lala Basu. Landi machum men adu adu kang mari yela kale. And then sasin pretension. Tau budi nataba adu tau ba yamna saba. Mayang yang da Bible pari prana pasan no. Kamay to nang hajabagi punsi si sorry thausa na idum mamang than sa. Kam pa ko nang pa ko kanu to na flavor
struggle labors. Isor na mateng pang biduna asing magpinsa ko dyan. Pretension. Ano ko, tawdaba. Ano, mi atay tawna mo kaya in ba mong tawbugum na ngang ba. Bible di pa ba? Ano Bible yam pa sa. Prarthana di tawdaba. Ano prarthana yam tawba sa. Devotion di padna tawdaba. Ano mi sing mang pamilya ko tamdi yam devotional oiba mi yam na sa. Pretension. Ano ka high ba sa itil na using nakoy na su. Ano mo dong punsi matang I hang na why is high ko matan wakal tambi. Man ni kari na magton high oiba target. Ako na chin ti ba high ba sa why na ngang ba adu khakta mag chin thi bo ina ayam ba sin oi nat ne a hai ba ai hang dok pa pa me sorry why say gi ma pa na koi thamoi kar ma koi thamoi se kari gi mane hai oi ba ta gi di til ho go cha mane ga layer ma gi mathang de layer ma gi mathang de layer adu bi sorry why to ta gi kaino hai layer sing do hang do adu hai ba do hang na koi lo na to min pam de adu na kaino hai oi ba ta gi di exaggeration do bo gi ma pa na la na sa gi ti bo gi ma pa na and then pretension hypocrisy oidabadu oiba adu isam sam nai oiba Bible yeng mina oiba targe su Jesu Christ gi matam da leram laba Pharisee sing makoi ne in da bathabak adu atopa mi sing da inna bi da makoi polum pe makoi ne ba o phaje in mangam da badu atopa mi sing inna bi da mak ta polum pe kuding mak sing adu kan kan da chin thi by saying half truth achumba du tangkhai ma lo laga karam haina now I got took me among Nuan Dre. I Nuan about a saying bagidi, la liba the Igis or Swiba the Yawa. I do I marup sing da, I do I not never missing a tampamatandana. I aswab the pura, cried and manakal tamaga. I ganuan river me the aswaba do the ngakta way. I net a ruba aswab the high doctor. Adugu me the Engon sort of pushing the Adum hardly man in the seat or man, Engon man, smile wangang is magi, as my meaning a sigum monks telling half truth. I can around when persuade though. Oida badugu, oiba mogumna, convinced over. However, could you mug sing as a carrier they could uber for me? Sometimes I believe that the curriculum I could give Marta advertisement in town the crowd wakal kang ba missing out with that as young amazing. I am advertisement clean. Sinti magan. Asito nayang kangani kangra. And this is no funny. Hi, but about around when happy the kang but tobo over target soy have you kang but kangna pretension da aduga atopa mi adubu it handa lamba palm the one atopa su la hana with the mark atopa do su persuade to around but aduga karamana atopa mo the chin thi bagi thaba usi tawe oi the mina manga mugi thaba usi tawe achum bagi the maglet to pa achum bagi the lepo oiba target ai mangje gado bo khui mang ubagi ma palna aran ba sing get mina ki now hi ba khuding mak sing as the integrity gi matang la ku matam de ichil announcing see I hano de hajar krab khuding mak sing as ai khoi gi punsi de su achum bas jaga sing so ne yang ai ha sing adu biche announcing problems ke no hai boy bata the problems hai achum bas ai khoi gi imang thamba ga ai khoi asom song ai khoi gi pa ba isor gi hwai asina ai khoi gi manung thang ba mi adu changeng bas adu problem te ai khoi gi pa ai khoi gi mitmang na thamba se pa adu the problem na te problem karam kan oi ni han hai bo oi bata gi ai khoi gi punsi da tarang na chumla ba oi ba adu gi chen ba adu si minam ba ne adu ni problems and white lies gone high basic and high boy batagadi say example am oina high batagadi credit card ki thabak toba credit card companies in thabak toba mi sing na toba say and credit card ki company the yarn matanda customer do the paisa do thau matan paisa piak pa yan na gi damakta makhoi phangba benefits khar dum dei now high benefits the achuma benefits ngakne
ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯅꯠꯇꯕ ꯕꯦꯅꯤꯐꯤꯠꯁ ꯈꯔ ꯁꯤꯖꯤꯟꯅꯔꯒ ꯍꯥꯏꯕꯗꯤ ꯐꯪꯁꯨ ꯐꯪꯉꯣꯏꯗꯕ ꯐꯪꯍꯟꯒꯗꯧꯕ ꯃꯥꯜꯂꯀꯥꯟꯗ ꯄꯦꯃꯦꯟ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯕ ꯃꯌꯥꯝ ꯂꯩ for example ꯅꯪ ꯁꯤ ꯄꯦꯃꯦꯟꯁ ꯄꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪ credit score ꯃꯌꯥꯝ ꯆꯥꯎꯒꯅꯤ ꯀꯥꯏꯅ ꯍꯥꯏꯕꯅꯆꯤꯡꯕ credit score ꯌꯥꯝ ꯐꯒꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯑꯁꯦꯡꯕꯒꯤꯗꯤ ꯐꯒꯗꯧꯕꯗꯤ ꯅꯠꯇꯕ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯒꯤ ꯄꯨꯟꯁꯤꯗꯁꯨ ꯇꯧꯖꯕ ꯃꯌꯥꯝ ꯂꯩ ꯃꯤꯁꯤꯡꯗꯁꯨ ꯇꯧꯕ ꯄꯥꯞꯅꯦ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯐꯪꯍꯧꯅꯕ ꯊꯨꯡꯍꯧꯅꯕ ꯑꯩꯒꯤ ꯉꯥꯏꯍꯥꯛꯀꯤ ꯄꯦꯟꯗꯕꯗꯨ ꯄꯦꯜꯍꯧꯅꯕꯒꯤꯗꯃꯛꯇ ꯐꯠꯇꯕꯗꯨ ꯑꯐꯕ ꯑꯃ ꯑꯣꯏꯅ ꯏꯁꯥꯅ ꯏꯁꯥꯗ ꯄꯔꯁꯨꯋꯦꯠ ꯇꯧꯖꯔꯒ ꯄꯥꯞ ꯇꯧꯈꯤꯕ ꯃꯇꯥꯡꯁꯤꯡ ꯂꯩꯇꯕ ꯅꯠꯇꯦ That is lying. ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯅꯈꯣꯏꯒꯤ ꯊꯃꯣꯏ ꯀꯅꯥꯝꯇꯅ ꯎꯗꯕ ꯑꯁꯤꯗ ꯐꯝꯂꯤꯕ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤ ꯅꯠꯇꯕ ꯀꯅꯥꯝꯇꯅ ꯎꯗꯕ ꯃꯐꯝꯗ ꯑꯣꯏꯔꯤꯕ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯊꯥꯡꯂꯒ ꯆꯥꯡ ꯌꯦꯡꯕꯤꯌꯨ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯄꯨꯟꯁꯤ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯂꯤꯕ ꯇꯔꯪ ꯈꯪꯅ ꯅꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯅ ꯆꯣꯡꯈ꯭ꯔꯕꯗ ꯐꯥꯎꯕꯗ ꯊꯥꯖꯕꯁꯤꯡꯒꯤ ꯃꯇꯦꯡ ꯏꯁꯣꯔꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯄꯥꯞ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯏꯁꯣꯔꯗꯒꯤ ꯀꯣꯛꯄꯤꯅꯕ ꯅꯤꯖꯔ ꯈ꯭ꯔꯤꯁꯇꯗ ꯆꯦꯟꯁꯤꯟꯗꯕꯤꯗ ꯄꯥꯞ ꯑꯗꯨ ꯇꯧꯗꯕꯒꯨꯝꯅ ꯎꯠ ꯆꯥꯏꯔꯕ ꯑꯗꯨꯒ ꯀꯨꯞꯁꯟꯅꯕ ꯍꯣꯠꯅꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯆꯤꯟꯊꯤꯕꯅꯦ ꯑꯗꯨ ꯄꯥꯞꯅꯦ ꯑꯗꯨ ꯃꯤꯅ ꯉꯥꯡꯕꯅꯦ ꯀꯅꯥꯗ ꯃꯤꯁꯤꯡꯅ ꯅꯠꯇꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯅꯁꯥꯗ ꯑꯗꯨꯒ ꯑꯜꯇꯤꯃꯦꯠꯂꯤ ꯏꯁꯣꯔꯗ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯑꯐ ꯐꯠꯇ ꯈꯪꯅꯕ ꯋꯥꯈꯜ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯑꯐꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯐꯠꯇꯕꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯁꯤꯒꯅꯦꯜ ꯑꯗꯨꯝ ꯄꯤꯔꯛꯑꯦ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯀꯩꯅꯣ we are sinning against God ꯑꯗꯨ ꯆꯤꯟꯊꯤꯕꯅꯤ ꯑꯗꯨ ꯆꯤꯟꯊꯤꯕꯅꯤ ꯑꯗꯨ ꯀꯔꯤ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏ ꯆꯤꯟꯊꯤ false promises ꯑꯔꯥꯟꯕ ꯋꯥꯁꯛꯁꯤꯡ ꯀꯔꯝꯍꯥꯏꯅ ꯑꯩꯒꯤꯗꯃꯛꯇ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯤꯌꯨꯀꯣ ꯍꯣꯏ ꯇꯧꯒꯦ ꯃꯤꯅ ꯐꯣꯟ ꯇꯧꯔꯒ ꯑꯁ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯥꯒꯠꯆꯔꯦ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯁꯣꯔ ꯅꯪꯕꯨ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯑꯁꯦꯡꯕꯗꯤ ꯑꯩ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯃꯤ ꯑꯗꯨꯅ ꯑꯩ ꯃꯇꯥꯡꯗ ꯀꯔꯤ ꯈꯟꯒꯅꯤ ꯍꯥꯏꯕ ꯈꯟꯕꯤꯅ ꯑꯣ ꯑꯁ ꯏꯁꯣꯔꯕꯨ ꯊꯥꯒꯠꯂꯦ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯗꯤ ꯅꯠꯇꯕ ꯑꯣ ꯑꯩ ꯅꯪ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯗꯣ ꯇꯧꯍꯧꯗ꯭ꯔꯦ ꯑꯩꯕꯨ ꯀꯣꯛꯄꯤꯌꯨ ꯃꯊꯪꯗ ꯐꯖꯅ ꯆꯥꯡ ꯅꯥꯏꯅ ꯇꯧꯅꯕꯗꯣ ꯍꯣꯠꯅꯒꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯤꯗꯨꯅ ꯑꯩꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯈꯟꯒꯅꯤ ꯍꯥꯏꯕꯗꯨ ꯈꯟꯕꯒꯤ ꯃꯔꯝ ꯑꯣ ꯐ꯭ꯔꯦꯁ ꯂꯣꯔꯗ ꯑꯗꯨꯗ ꯇꯧꯔꯤꯕ ꯄꯥꯞꯇꯣ ꯀꯩꯅꯣ ꯆꯤꯟ ꯊꯤꯕ ꯈꯛꯇꯪꯒꯤ ꯄꯥꯞ ꯅꯠꯇꯅ ꯏꯁꯣꯔꯒꯤ ꯃꯤꯡꯕꯨ ꯑꯔꯦꯝꯕꯗ ꯁꯤꯖꯤꯟꯅꯕꯒꯤꯁꯨ ꯄꯥꯞꯅꯤ ꯀꯔꯤꯗꯃꯛꯇ ꯑꯩꯒꯤ ꯄꯥꯞꯗꯨ ꯀꯨꯞꯁꯤꯟꯅꯕꯒꯤꯗꯃꯛꯇ Now you see the problem. ꯆꯤꯟ ꯊꯤꯕꯒꯤ ꯄꯥꯞ ꯑꯁꯦ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯃꯔꯨꯞꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯦꯡꯗꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯪꯒꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯄꯣꯜꯅ ꯃꯥꯅ ꯑꯐꯕ ꯗꯣꯛꯇ꯭ꯔꯤꯟ ꯑꯗꯨ ꯇꯝꯕꯤꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯀꯔꯤ ꯂꯩ ꯃꯤꯅꯝꯕ ꯉꯥꯡꯕ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯔꯝ ꯃꯤꯅꯝꯕ ꯉꯥꯡꯕ ꯑꯁꯤꯅ ꯃꯤ ꯑꯃꯒ ꯑꯃꯒꯤ ꯃꯔꯛꯇ ꯊꯥꯖꯕꯗꯨ ꯀꯛꯊꯠꯂꯦ ꯊꯥꯖꯕꯗꯨ ꯃꯥꯡꯍꯜꯂꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯀꯣꯟꯁꯤꯀ꯭ꯋꯦꯟꯁ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯔꯛꯀꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯁꯤꯗ ꯌꯦꯡꯁꯦ ꯆꯤꯟ ꯊꯤꯕ ꯑꯁꯤꯗ ꯐꯖꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯌꯥꯝꯅ ꯀꯣꯃꯟ ꯑꯣꯏꯕ ꯂꯥꯛꯕ꯭ꯔꯥ ꯑꯁꯦꯡꯕꯒꯤꯗꯤ ꯂꯥꯛꯇ꯭ꯔꯤ ꯐꯤꯖꯣꯜ ꯗ꯭ꯔꯦꯁ ꯀꯩꯅ ꯁꯦꯠꯆꯜꯂꯤ ꯑꯣ ꯂꯥꯛꯄ ꯂꯥꯏ ꯂꯝꯕꯤꯗ ꯂꯩꯔꯦ ꯀꯔꯥꯏ ꯌꯧꯔꯦ ꯌꯧꯕꯅ ꯊꯣꯡꯒꯥꯟ ꯃꯣꯏꯔꯥꯡ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯅꯣꯡꯃꯩ ꯕꯁꯇ ꯌꯨꯝꯗ ꯍꯟꯕꯁꯦ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯄꯥꯔꯀꯤꯡꯗꯨꯗꯒꯤ ꯑꯩ ꯕꯁ ꯇꯣꯡꯉꯤ ꯕꯁ ꯇꯣꯡꯉꯀꯥꯟꯗ ꯅꯨꯄꯥ ꯑꯃꯈꯛꯁꯦ ꯃꯥ ꯀꯔꯥꯏ ꯅꯨꯄꯤ ꯑꯃꯈꯛꯁꯦ ꯃꯥ ꯀꯔꯥꯏ ꯌꯧꯒꯗꯧꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯕꯁ ꯊꯧꯕ ꯍꯧꯕꯗ ꯉꯥꯏꯔꯤ ꯀꯩꯁꯥꯝꯄꯥꯠꯀꯤ ꯄꯥꯔꯀꯤꯡꯗꯒꯤ ꯐꯣꯟ ꯇꯧꯔꯛꯄ ꯀꯔꯥꯏ ꯌꯧꯔꯦ ꯀ꯭ꯋꯥꯛꯇꯥ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ Now, it's not true among us. ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯁꯨꯝ ꯇꯧꯗꯕ ꯂꯩꯕ ꯂꯣꯏꯁꯤꯜꯂꯕ꯭ꯔꯥ ꯈꯨꯠꯇꯗꯤ ꯕ꯭ꯔꯁ ꯄꯥꯏꯕ ꯑꯣ ꯂꯣꯏꯁꯤꯜꯂꯦ ꯊꯣꯛꯂꯛꯑꯕ꯭ꯔꯥ ꯁꯣꯗꯤ ꯀꯩꯅꯣ ꯂꯣꯜꯂꯤꯕ ꯒꯥꯔꯤ ꯊꯣꯛꯇꯧꯔꯦ No, those are lies. Examda. Karido misilda. Those are lies. Now, minam mangang mo kari mapano wahai mapano ko thabak ki mapana
Karamana ko ithabagi mapana achumba du lep tabagi mapana achumba du let me na bagi mapana aduga mi atopaga aran mong the deal to bagi mapana and then chinna karamana exaggeration pretension hypocrisy false witness ko mo hindi and wangang the bagi mapana se karamana mi amala ngangai wal lal le habidi khangba adugi aran badu adum pisin gi now upoks no pam haiba makhale we are not only responsible for what we say, but we are also responsible for what we do not say. I couldn't ngang washing the cooking responsible, or I couldn't ngang the washing the responsible. She relies in different ways. Why? Carry them not in tigit. Still now, higher, but I have no tamoy, no wakal, Isori wants to come in. Carry the mountain, Nangamasung Aina, or the Bangang Matam, carry not oil the Bangang. Carry the mountain missing oil the Bangang, if they carry the mountain like I Samas, Achumba, the Nanga, at me, and Bagin Mahuta, Aran Bassing actually, they say, number one, carry the mountain. I don't know. I struggle to pop to my am the share to avoid the mean I am Tana Curry Kangani. Personal gain. Karigidamagta no aigi asoiba yauraba adu phawbada isana yazadraga mi atopa thajana bhona bugi maramna ai asoiba aduna aina phangdoba penalty adu isana sabu consider see oidaba ngangba minamba ngangba asigi marunda leba khudimok singse aigi tongjaba aigi aphaba aigi kai khumnaba aigi nungaiba aigi kanaba self is the problem karigi damakno thabak tabu matamda wanum bagi mara thabak phana thabak phana ka do now it comes right laba thabak ma phangbu da taragani ngak thek pian Manipur like me I am now we are guilty of this. I think the could go I am a couldn't pop that. I could get a saying with say he do not know to say men looking around. Maram could have a pango with targeting sang upon out. But it has in TV Maram Craig the mountain. Pagal would be padre. Pastor really my panakari haini, marum panakari haini. Look at this, share passing on Dukan Dar. Karigam going to lumna, a single or with around one field. Send on. Problems over. Snowsing, high river, couldn't work sing, I say. In Marunda lady was a great and have a time. Napple. Amusung isa kita kan. Now, other sinti madam taru power. Asi power si khatin nate. It's a series of lies. Mai ti lamda kari hai bale. Oi deba ma kupsin na oi deba to oi deba cha ma. Now, ai asoi ba amusung chum deba amusung seng deba khuding mak sing ado haidok pa oi ba tar ga di consequences phangani now. Achumba ngang oiba taragadi adu consequences phangani adu phangba adu achumba adu yona tena khuding maksing adu ramina mafam asda polna minamba thadu haina haibasida o mi singu kanana ban minamba adu gi tongan tongna category kariyam tai now minamba if it is lie adu karigumba nahak ase ibungo mahaki isor gi mong same kraba anoba mi Aduda, Dharma Mamasung Achumba Matu, the same from me, Nangon the later, Adu Nak over Targadi, Minamba, Kuding Mak Tado, Adugimoto, Achumba, Nango. A poor category Kaide, Chintiva Gimatan, Minamba category Kaide, Minamba, Hybidi, Minamba, Aduka, Thajabasa Tado, Aduka, I call him Marakta, High Minambagi Punsi, Asida Pap, Asidi Puning, holding the Vida, Adum Nanduna, Aduga, High Basi Punsi, Asida Mayang, the Oi, the Badu, Oibamong, Adum Ulagaleva, saying the Badu Shanga, Among Adum Ulagaleva, Aduga, hakchang, Aning Apama Tuna with Adum Sakravulation, Laga, Pap, Adu Punchong, Hong, the Mong, Adum Punsiki, Pattern, Adum Hinglaga.
Christian ne haina haiba mi yaubo oiba targadi asimadi yamna mayek singdi ahanba Korinthia taruki matungina chin thiba kana amadana sarga leibak changloi meaning haiba punsi minambagi punsi se noamlagi numita o pung kun mari adu siba phawba pawdi puning hongdaba moongda tongan ba moong ai chil inaw singda adu thada be chil inaw sing maru mapang sing ker lekai se samas le khuding mak singda achum mangang mo de chin thebagi punsi adum leib oiba targadi asimadi yamna mayek singbiu nahak nasana nasabu Christian ne ne korambadi ai adu nahak Christian na te sorry why not Adu thada be ichil inausing haiba khuding mosing de phatte chum have ai koi khange adu nangam sung ai khange haiba sigi guilty ai khoi soi haiba pa nangam sung ai khoi ki nomoi pusida khangnam sung khangnan tawe haiba pap asi dagi ai khoi pungning hongse Isorgi apama maram de ai khoi pungning honggodor bise mi sing na ai khoi wan na thangna ba ngasa hai ka adu amatre te ichil inausing ai khoi Christa da anuba mi sing ne I call you Ariba missing the Christian on the cross the secret, Loi cre, pungre, I do unknown punch the Christian hingat near but nangamasung aini. I do but the kungan nitoi, I do mamang but the kundi and crabadugum, I coin a mata, assigum the Christian butam like but nothing. No, we didn't learn Christ in this way. Still now sing. I go eat punsi again. Maong amahitigi minam badalabos. Power every punons. It's sorry to us. Man says in Pambi. Man did man Pambi. Man lax. I Thajabasa now here's the reason. Curry them up in a chin tear the women the wine. Curry them up in 100. If a young resource, achumba. Chin tiri bishona. Aduga Christa asi achumba. John bandu tara mari pada tawdu kare. Isu Krishna ai ase hingba and the way lambi dasu achumba dasu hingba dasu aini. Ai khona Jesu Christ dagi tamjaba ama khak haibo bitagadi achumba aduni. Aduga Jacob bandu ama bada tara tara haibagi matungni isor chin thi de mangonda Angharagama later, Adugi sort of Nangam why should we not like? I couldn't into the water. Maram di Ikoina Kurli Isora say Achumbane, I could get Thajabasa Achumbane, Christa, Achumbane, Aduga Ikoina Pai, Ibungo Mahaki, why I say Achumbane, Achumba, Adudab, Yumpam, oiba Thajabasa, Ikoina Kandu Pangli, Aduna Ikoina, Achumba, Ngango, Minam Batalo. And so the Karikam Ikoina Minam Batalo, Maram di. Aikhoina Johan bandam nipan pa matam Jesu Christ na kanya nakhoigi napadi Satan maram din ma ghaudagi hona chin thiduna lai karigumba aikhoina chin thiba thadokadoriba aduga achum ngangadori maram di karigumba aikhoina achum ngang matamda aikhoina tawribadu aikhoigi isorgi matau tamane Christagi matau tamane Christagi michangda lepane adubu karigumba nangama suaina thajaba ama oiraga minamba ngang matamda aikhoina tawribadu kanano Satan ga punna tawsuina Oncho This is wonderful karigidam mokto aikoi Minamba Tado, Achumang the Wimaram, Thajabasa Amoina, Christian Amoina, Minamba Sing, the Equipus, Adum Tado Laga, Achumba Dunganga, the Wagimaram, the Ikoi Asi Anoba me sing, Ikoi Anoba Kuchemne, Ikoi Christagimapana, Sembira, Anoba me sing, is it announced Ikoi Isorna Christagimapana, Kuchema and Semakumatanda. Karihagani Luhongam Dagi Yum repairing among the Nate. Isor Eco Punzi repair to be there, could be a quantum. I could no point with them, the repairing the man talking with I could pura, I know you mamon a Christus Hagapivani. It was not repairing, it was a new building. I don't know so many. I could identity of you. I could say Canano, I could a sing was Isorgi Mata singing, Isorgi me singing, I could Isorgi a sing but singing. Hi, but I could my egg saying if someone do Ama. Amasung ani de makes na kono ukrabang aktani. Aduga if someone Manipur ta da gre. I could say apaba tabaki de makram pataba isona hana taibang pal holding de lang kraba apaba tabak khudimo sing de chatna na bagi de makta ai khoi bu kaubiraba mi sing
Still now sing. I could not do Mangang the way remember. I could. I don't bring the tassing. I don't know if it's order. Chris Thajabasa Khristagi. Could terms in the Imanai. I do poem who's the gravy. And away amana, amagi, hakchang, kaya. It's wonderful, right? See, girl, like I can't know, Thajabasa singer, isn't it? A poem who was the highest, Ephesians, like us, the unknown idea, manate. I call Thajabasa Khristagi, hakchang. I do a koi kayat am. Or color being say. I could meet a sin, I could call us the minimum over target, I come out of it. Or told where meet as a quick call the minimum. I could give brain a sinner, I could as the minimum over target, come out of it. What's okay? I could a sinner. I have done Kudum be a cup over the target. China Pogan, China Polo later. I don't know who's the acid. Karimok Nekun Thajabasa now singing Maraka oily, but I do Chumam saying Nana go to Bogimaram, minimum Kudimak, Makakumoki, minimum Kudimak, Wangang or Basungang, the Bano or Basu Punsigi Mahing or Basu. I look minimum Kudimak in our Marta, Lofon Maram the Echo hakchang Kayat singing. I'll do a Karimanangamasung Aina, sing Manum Thajabasa Marata, or the Bangamat and the minimum Punsi Himbatamda. I couldn't tell you to carry a matana of Isani Sagi Hakchanga. Tang Thajabasa is it money. I think from stars. Look, Matiba the Kuni to the grand. No, girl like I sing Nasama Kumungsi. I could eat that canana. One Malayadana could go to the Galanko. I look at Minam Matam. I don't even do this. Stay from most. I do over there one. Carmina. Achumba. Again, this is the reason Yam makes it. And we hoy do, hoy oil, and we my do, my oil. Pratna Tobiu, Tobi. Prahan Tobini have it, Prahan Tobi. I look at the Lakani, Lapi. Kudonja boy, but I do not be 100 per target. And Pratna to request or promoter to hold the media phone, those look at the other. Oh, I do not be. I brand of the mutton that is truthful. I don't know my way. So now, sing high as a gas, they quit Manung Hans and I quit Yaminagani. I'll do Massimo when the Matans they quit, Lucian with the market around those. Achumba is in housing. I could give Midman the oil of Adu Nambi. I don't know Midman the oil of Adu Nambi, Tamoy sing. Carry the Mata. I quit Christa, known as semi missing with the Maram. Maramdi Dharma Chen Buga Dharma Chen the Buga, a sing Buga sing the Buga. Fellowship later. Oi come talk. I don't know who you marked like of Thajabasa in housing. Punji Chang Yang do. I could be marked, I could Wahina, I'm saying I could Tabana, do I could 2 million living upon I could Chinti Crabber. Thajabasa in housing in Marakta, I could Minam Wangang Kimatam Later, Minam Kimatam Later. I'm not going to read them like the Papa Domus. I heard Pop, people won't have us. The way I minimum token, achumba house. I call him a silly marked. Maram de coin, Christic example. I do him upon. Could Christic, amata oiba. I'm with Ngamuni. As you matan with Mahatana, nothing in a money time in a penny. Brothers. Banaki YSA, Ninkise, Naki YSA, Louis. Look at Naki YSA and a quick Tamoy river, must have a single time. Could we assume and I assume from the hydroxy pops and copy upon the copy. I could a single calaga, Minamangan give Matam Sing a copy. By way. Can be missing the Kangja upon Minam Talokina. Talapil now singing Mark Achumangam with Push the Pinary. So Achumangam with an hour and Anglabasu, like a penalty Panglabasu.
ꯃꯤꯁꯤꯡꯅ ꯍꯟꯊꯅ ꯌꯦꯡꯂꯕꯁꯨ ꯄ꯭ꯔꯚꯨ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯕꯤꯌꯨ ꯃꯔꯝꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅ ꯄꯦꯜꯍꯟꯒꯗꯧꯕꯗꯨꯗꯤ ꯅꯍꯥꯛꯈꯛꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯕꯗ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯅꯥꯍꯨꯝꯗꯒꯤ ꯄꯥꯡꯒꯜ ꯂꯩꯖꯔꯦ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤ ꯅꯍꯥꯛꯅ ꯋꯥꯡꯁꯨ ꯑꯩꯈꯣꯏꯅ ꯅꯦꯝꯖꯅ ꯖꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯖꯦꯕ ꯑꯃꯦꯟ